ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃ ꯃꯪꯒꯣꯜꯗ ꯐꯤ ꯁꯥꯔꯤ ꯃꯥꯒꯤ ꯃꯃꯥꯅ ꯃꯄꯥ ꯇꯥꯅꯕ ꯀꯟꯅ ꯀꯟꯅ ꯁꯥꯎꯅ ꯉꯥꯡꯂꯤꯕ ꯑꯗꯨꯒ ꯃꯄꯥꯅ ꯈꯨꯝꯗꯣꯔꯛꯂꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯃꯗꯨ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤ꯫ ꯑꯣ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ, ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯁꯥꯖꯧꯗꯣ ꯉꯁꯥꯏ ꯂꯥꯛꯑꯝꯃꯤ, ꯃꯥꯒꯤ ꯁꯤꯜꯗꯣ ꯁꯤꯡꯉꯝꯃꯤ, ꯍꯌꯦꯡ ꯃꯈꯩ ꯊꯧꯕꯤꯔꯨꯔꯅꯨ ꯍꯥꯏꯖꯕꯅꯦ꯫ ꯅꯨꯄꯤ, ꯅꯪꯅ ꯁꯤꯜꯗ ꯆꯣꯞꯄꯁꯤ ꯆꯣꯞꯁꯨ ꯆꯣꯞꯈ꯭ꯔꯦꯗꯀꯣ꯫ ꯇꯧꯕꯒ ꯁꯤꯜ ꯁꯤꯔꯅ ꯑꯗꯨꯝ ꯇꯧꯔꯒ ꯍꯦꯛ ꯂꯩꯌꯦꯕ꯫ ꯅꯠꯇꯦ, ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯊꯧꯔꯨꯔꯕꯅꯤ, ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯄꯤꯔꯛꯑꯅꯤ ꯍꯥꯏꯔꯦꯅ ꯍꯥꯏꯔꯤꯗꯅ꯫ ꯑꯁ ꯑꯩꯗꯤꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯗꯨꯝ ꯁꯥꯎꯅꯤꯡꯉ ꯇꯣꯛꯑꯗꯕꯅꯤ꯫ ꯈꯧꯅꯥꯎꯒꯤ ꯁꯤꯡꯂꯤꯒꯥꯁꯦ ꯂꯣꯏ ꯄꯣꯛꯈꯥꯏꯗꯧꯔꯦꯕ ꯑꯩ ꯃꯥ ꯇꯥꯅꯕ ꯍꯦꯛ ꯂꯥꯎꯕꯗ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯈ꯭ꯔꯕꯤꯁꯤꯕꯨ ꯃꯊꯤꯕꯣꯡ ꯂꯥꯎꯏꯗꯅ꯫ ꯇꯥꯅꯤꯡꯗꯒ ꯅꯨꯄꯤ, ꯑꯗꯨꯒꯨꯝꯕ ꯄꯥꯎꯗꯨ ꯇꯝꯃꯒ ꯌꯨꯝꯁꯤ ꯏꯁꯧ ꯂꯥꯡꯒꯗꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯔꯛꯏꯕ ꯃꯤꯗꯨꯒ ꯀꯣꯛ ꯐꯨꯅꯔꯝꯕ ꯀꯩꯗꯧꯏ? ꯀꯗꯥꯏꯗꯒꯤ ꯀꯣꯠꯁꯤꯜꯂꯒ ꯉꯥꯡꯂꯛꯏꯕ ꯋꯥꯅꯣ ꯑꯁꯤꯅ? ꯄꯦꯜꯂꯦꯗꯀꯣ ꯍꯦ ꯂꯥꯏꯕꯛ, ꯑꯩꯒꯤ ꯂꯥꯏꯕꯛ ꯍꯥꯏꯁꯤꯅꯦ ꯑꯩ ꯂꯥꯏꯕꯛ ꯁꯥꯡꯕꯒꯤ ꯋꯥꯔꯤꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ? ꯅꯪꯁꯨ ꯃꯤꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯤ? ꯅꯪꯒꯤ ꯅꯔꯥꯏꯕꯛꯇꯨꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯃꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯟꯕꯕꯨ ꯆꯟꯅꯤꯅꯦ ꯌꯥꯝ ꯐꯖꯔꯦꯗꯀꯣ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦ, ꯁꯛꯇꯥꯃꯛꯅ ꯉꯥꯄ꯭ꯔꯨꯝ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀ ꯊꯣꯡꯈ꯭ꯔꯕ꯭ꯔꯣ? ꯈꯪꯗꯦ, ꯊꯣꯡꯉꯝꯒꯅꯤ ꯊꯥꯖꯗꯦ, ꯐꯤ ꯁꯥꯔꯝꯈꯤꯅꯤ꯫ ꯃꯥꯁꯨ ꯉꯥꯡꯅꯕ ꯌꯥꯗꯕ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ? ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥ ꯑꯃ ꯂꯩꯔꯒ ꯆꯥꯛ ꯊꯣꯡꯕ ꯐꯥꯎ ꯀꯥꯟꯅꯗ꯭ꯔꯗꯤ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯅꯪꯅ ꯊꯣꯛꯄ ꯉꯥꯡꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯦꯛ ꯉꯥꯡ꯫ ꯄꯉꯥꯡꯗ ꯉꯥꯡꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ꯫ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯤꯒꯤ ꯑꯍꯜ ꯂꯃꯟꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯧ ꯃꯥꯜꯂꯣꯏꯗ꯭ꯔꯣ? ꯍꯣꯏ ꯆꯨꯝꯃꯦ ꯅꯪꯅ ꯍꯥꯏꯕ꯫ ꯆꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ? ꯈꯨꯜꯁꯤꯗ ꯃꯔꯝ ꯃꯣꯛꯄ ꯋꯥꯈꯜ ꯇꯥꯕꯗ ꯃꯥꯏꯃꯣ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯛꯂꯤꯕꯅꯤꯅꯦ꯫ ꯊꯥꯏꯅ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯃꯆꯥꯅꯨꯄꯤ ꯄꯤꯅꯤꯡꯕ ꯑꯍꯜ ꯃꯌꯥꯝꯁꯤꯅꯦꯕꯀꯣ꯫ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯣ ꯅꯪꯉꯣꯟꯗ ꯂꯩꯍꯧꯗꯕ ꯃꯔꯥꯏꯕꯛꯇꯣ ꯊꯝꯕꯥꯜ ꯑꯗꯨꯝ ꯁꯥꯠꯂꯦꯍꯦ꯫ ꯀꯔꯤ? ꯑꯩꯕꯨ ꯊꯝꯕꯥꯜꯒ ꯃꯔꯤ ꯂꯩꯅꯩꯕ? ꯏꯔꯥ ꯅꯨꯄꯤ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ꯫ ꯁꯨꯝ パカンがꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯨꯕ ꯈꯛꯇꯅꯤꯅꯦ꯫ ꯑꯗꯨꯗꯒꯗꯤ ꯏꯔꯥꯜ ꯁꯤꯖꯤꯜꯂꯛꯀꯅꯨ꯫ ꯃꯕꯨꯛ ꯑꯁꯤ ꯃꯥꯡꯕꯅꯤꯅ ꯃꯤꯅ ꯍꯥꯏꯗꯕ ꯋꯥꯗꯁꯨ ꯃꯇꯣꯞꯇ ꯄꯪꯈꯟ ꯈꯟꯖꯤꯜꯂꯒ ꯈꯨꯝꯃꯦꯗꯨꯅꯤ꯫ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯂꯦ꯫ ꯑꯣ ꯍꯨꯔꯥꯟꯕ, ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯂꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯌꯥꯔꯦꯗ ꯅꯪꯁꯨ꯫ ꯊꯥꯏꯅ ꯑꯩꯅ ꯀꯣꯏꯅ ꯅꯪ ꯇꯣꯂꯖꯥꯎꯒ ꯀꯣꯏꯅꯔꯒ ꯂꯩꯔꯝꯗꯅ ꯑꯩꯅ ꯇꯣꯂꯖꯥꯎꯒꯤ ꯃꯅꯥꯇꯣꯟ ꯑꯆꯧꯕꯗꯨ ꯊꯨꯒꯥꯏꯈꯤꯕꯗꯣ꯫ ꯃꯄꯥ, ꯌꯥꯔꯦ ꯑꯉꯥꯡ ꯇꯥꯅꯤꯕ ꯀꯔꯤꯅꯣ? ꯅꯪꯒꯤ ꯋꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤꯅꯦ ꯍꯥꯏꯕ, ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯐꯦꯠ ꯈꯤꯇꯪ ꯌꯦꯡꯅꯔꯨꯕꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯟꯅ ꯉꯥꯡꯕ꯫ ꯍꯦꯃꯂꯤꯀꯣ ꯅꯨꯄꯤ, ꯅꯪ ꯌꯥꯝ ꯈꯝꯕꯟ ꯆꯥꯎꯃꯜꯂꯦꯕ ꯅꯪ꯫ ꯅꯨꯡꯉꯥꯏꯗꯀꯣ ꯅꯪ ꯅꯨꯡꯉꯥꯏꯕꯁꯦ꯫ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤꯃꯛꯇꯗ ꯁꯦꯜꯗ ꯂꯥꯏꯆꯨꯕꯗꯣ ꯇꯧꯔꯛꯑꯅꯨ ꯏꯕꯦꯝꯃ ꯅꯪꯕꯨ꯫ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯅ ꯂꯧꯔꯝꯕꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯖꯒꯗ꯭ꯔꯣ? ꯅꯁꯛ ꯍꯥꯏꯔ ꯅꯣꯡꯃꯒꯤ ꯁꯨꯝ ꯊꯤꯖꯤꯜꯂꯛꯏ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯃꯝ ꯑꯣꯏꯔꯝꯂꯕꯗꯤ ꯅꯥꯟꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯝꯃꯗꯧꯅꯤ꯫ ꯅꯪꯗꯤꯅꯦ ꯊꯤꯔꯁꯨ ꯐꯪꯂꯣꯏꯗꯕ, ꯈꯪꯂꯕ꯭ꯔꯥ? ꯑꯩ ꯅꯠꯇꯅ ꯅꯪꯉꯣꯟꯗ ꯂꯩꯕꯤꯅꯕ ꯅꯨꯄꯤ ꯀꯅꯥꯝꯇ ꯄꯣꯛꯇ꯭ꯔꯤ꯫ ꯃꯤꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯕ ꯐꯪꯖꯗꯕꯒꯗꯨꯕꯨ ꯄꯟꯗꯅ ꯉꯥꯡꯉꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤ꯫ ꯃꯁꯤ ꯑꯣ ꯌꯥꯔꯦ, ꯉꯥꯡꯅꯔꯒꯨꯝꯁꯦ, ꯑꯣꯟꯁꯤꯜꯂꯛꯑꯅꯨ꯫ ꯑꯩꯅ ꯁꯨꯝ ꯁꯥꯎꯔꯛꯇꯅꯅꯦ ꯑꯩ ꯀꯗꯥꯏꯅꯣꯝ ꯆꯠꯂꯒ ꯑꯩ ꯂꯩꯈꯤꯅꯤꯀꯣ꯫ ꯆꯠꯂꯨ ꯀꯩꯅꯣ, ꯅꯪꯅ ꯅꯄꯥꯝ ꯆꯠꯄꯕꯨ ꯑꯩꯅ ꯊꯤꯡꯕ꯭ꯔꯣ? ꯏꯔꯥ ꯅꯨꯄꯤ, ꯅꯪꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯅꯨꯄꯥꯅꯦꯅ ꯈꯟꯕ꯭ꯔꯣ ꯑꯩꯁꯦ? ꯇꯥꯕꯨꯗꯤ ꯇꯥꯗꯕꯅꯦꯕꯨ ꯃꯕꯨꯛꯁꯤꯁꯨ ꯄꯠꯈꯤꯗ꯭ꯔꯕ, ꯅꯣꯡꯃꯇ ꯑꯐꯕ ꯑꯃꯠꯇ ꯃꯀꯣꯛꯁꯤꯗ ꯈꯟꯕ ꯉꯝꯗ꯭ꯔꯕ ꯅꯨꯄꯥꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯃ ꯐꯤ ꯁꯥꯔꯝꯕꯗꯒꯤ ꯀꯨꯝꯂꯛꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯪꯁꯤꯁꯨ ꯇꯟꯈꯤꯗ꯭ꯔꯦꯍꯦ꯫ ꯀꯔꯟꯗ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯔꯦ ꯈꯪꯂ ꯄꯥꯕꯁꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯈꯥꯡꯕꯒ ꯉꯝꯗ꯭ꯔꯦꯕ ꯁꯦꯔꯥꯟꯒ ꯇꯨꯔꯥꯟꯒ ꯃꯌꯥꯝꯁꯤꯅ ꯑꯩ ꯀꯣꯛꯀꯁꯤ ꯉꯥꯎꯔꯦ, ꯄꯦꯜꯂꯦ ꯍꯥꯏꯁꯤ꯫ ꯑꯣ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯑꯗꯨ ꯈꯪꯅ ꯑꯗꯨꯝ ꯂꯥꯛꯑꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯈꯥꯡꯉꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯔꯤ ꯑꯣꯏꯔꯤꯖꯥꯠꯅꯣꯅꯦ?
ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯤꯕꯣ ꯃꯁꯤ ꯑꯩꯒꯤ ꯋꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯦꯕ ꯍꯩ ꯀꯩꯅꯣꯕ ꯅꯪꯅ ꯁꯠ ꯊꯣꯛꯂꯒ ꯅꯃꯥꯒꯤ ꯃꯤꯆꯪꯗ ꯍꯦꯛꯇ ꯉꯥꯡꯗꯨꯅ ꯍꯥ ꯁꯤꯂꯥꯅ ꯀꯂꯛꯇꯨ ꯕꯦꯜꯂꯤ ꯂꯩꯃ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯜꯗꯨ ꯀꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯕꯥ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯤꯌꯦ ꯏꯃꯥꯗ ꯑꯣꯏꯅ ꯉꯥꯡꯂꯤꯅꯦ ꯄꯥꯕꯅ ꯍꯥꯏꯁꯦ ꯂꯣꯏꯅ ꯆꯨꯝꯃꯦꯅ ꯑꯗꯨꯅꯦꯕ ꯅꯃꯥ ꯁꯣꯅꯣ ꯆꯨꯕꯤꯁꯦ ꯑꯗꯨꯒ ꯑꯝꯇ ꯈꯪꯕ ꯅꯠꯇꯦ ꯑꯉꯥꯎꯕꯤꯁꯦ ꯃꯁꯤ ꯑꯣꯟꯖꯟꯅꯔꯨꯅꯨꯀꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯄꯥꯕ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯆꯥꯛꯀꯗꯣ ꯊꯣꯡꯗꯣꯛꯎꯔꯣꯗꯅ ꯍꯣꯏ ꯄꯥꯕ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ ꯃꯃꯥꯒꯤ ꯃꯆꯥꯅꯤꯅ ꯃꯃꯥꯒꯤ ꯃꯤꯍꯨꯜ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯏꯅꯦ ꯐꯩꯒ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦꯕ ꯆꯥꯛꯇꯣ ꯅꯪꯅ ꯊꯣꯡꯗ꯭ꯔꯕꯗꯤ ꯑꯩ ꯊꯣꯡꯉꯣ ꯍꯥꯏꯔꯣ ꯍꯥ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦꯗ ꯍꯩ ꯉꯥꯡꯅꯈꯣꯅꯦ ꯅꯄꯥꯅ ꯉꯥꯡꯕꯕꯨ ꯀꯩꯗꯧꯒꯦ ꯄꯣꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯁꯤꯕꯣ ꯑꯣ ꯏꯃꯥ ꯑꯩꯗꯤ ꯆꯥꯛ ꯊꯦꯡꯉꯦꯅ ꯆꯪꯕꯅꯤꯀꯣ ꯃꯁꯤꯡꯒꯁꯨ ꯈꯨꯝꯃꯝꯃꯤꯅꯦ ꯃꯁꯦ ꯆꯥꯎꯔꯛ ꯁꯪꯂꯛꯇꯅ ꯃꯄꯥꯒꯤ ꯆꯤꯡꯊꯛꯇꯒ ꯈꯨꯝꯃꯤꯅꯦ ꯍꯥ ꯅꯪ ꯁꯣꯝꯗ ꯊꯪꯅꯕ ꯈꯨꯜꯗꯗꯤ ꯃꯂꯪꯕ ꯃꯥꯒ ꯅꯨꯡꯁꯤꯅꯕꯤ ꯑꯌꯤꯡꯕꯤꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯍꯧꯔꯥꯅꯤ ꯍꯦꯛ ꯂꯥꯛꯄꯒ ꯆꯠꯂꯒꯦꯅ ꯀꯔꯤ ꯑꯊꯨꯕ ꯂꯩꯍꯧꯔꯒꯦ ꯅꯣꯡꯃꯇ ꯐꯖꯅ ꯅꯦꯅꯥ ꯇꯥꯅ ꯎꯅꯕ ꯐꯪꯗꯦꯕ ꯏꯇꯥꯎ ꯇꯣꯝꯕ ꯉꯥꯏꯔꯤꯁꯦ ꯎꯔꯦꯗꯅ ꯈꯨꯟꯗꯣꯟꯗ ꯃꯥꯒꯤ ꯅꯨꯄꯤ ꯎꯅꯕꯒꯤ ꯑꯃꯨꯛ ꯆꯠꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯅꯅꯦꯕ ꯇꯧꯔꯛꯑꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯤꯒꯤ ꯅꯨꯄꯤ ꯎꯅꯕ ꯆꯠꯄꯗꯣ ꯌꯥꯎꯒꯅꯨ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕꯤ ꯃꯁꯛ ꯐꯖꯕꯤ ꯎꯔꯒ ꯑꯃꯨꯛ ꯉꯥꯎꯈꯤꯅꯕ ꯅꯪꯒꯤ ꯅꯨꯃꯤꯠ ꯈꯣꯡꯉꯥꯎꯗꯨꯗ ꯏꯁ ꯅꯉꯣꯟꯗ ꯈꯛ ꯉꯥꯎꯔꯕ ꯑꯩꯅ ꯀꯅꯥꯗ ꯑꯃꯨꯛ ꯉꯥꯎꯔꯨꯗꯧꯔꯤꯒꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯌꯥꯔꯤ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯅꯆꯤꯟꯒꯤ ꯋꯥꯅꯤ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯡ ꯑꯃꯗ ꯑꯩ ꯎꯅꯕ ꯂꯥꯛꯑꯒ ꯅꯪꯅ ꯀꯣꯏꯅꯁꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯅꯅꯥꯎꯅꯨꯄꯤꯁꯤꯡ ꯑꯣꯏꯕꯗꯨꯗ ꯍꯩ ꯑꯗꯨꯗꯤ ꯁꯨꯝ ꯅꯛꯅꯕꯒꯤ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯑꯁꯦꯡꯕꯒꯤ ꯃꯥ ꯄꯥꯝꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯣ ꯃꯥꯅ ꯌꯥꯔꯛꯑꯗꯤ ꯅꯪ ꯃꯥꯒ ꯀꯣꯏꯅꯈꯤꯗꯧ ꯅꯠꯇ꯭ꯔꯣ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯏꯆꯦ ꯁꯥꯅꯧꯒ ꯅꯪꯒ ꯀꯣꯏꯅꯔꯒ ꯃꯥ ꯎꯅꯕ ꯂꯥꯛꯄꯗ ꯑꯩ ꯊꯦꯡꯅꯗꯅ ꯑꯩꯒ ꯑꯃꯨꯛ ꯀꯣꯏꯅꯩ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯪ ꯐꯖꯕꯒꯤꯅꯤ ꯅꯈꯣꯏ ꯏꯆꯦꯗꯣ ꯍꯥꯟꯅ ꯊꯦꯡꯅꯔꯒ ꯀꯣꯏꯅꯔꯨꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯪ ꯂꯩꯔꯝꯃꯦ ꯑꯗꯨꯗꯗꯤ ꯅꯪ ꯑꯃꯨꯛ ꯀꯣꯏ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯏꯆꯦ ꯁꯥꯅꯧꯅ ꯑꯩꯅ ꯅꯪ ꯀꯣꯏꯈꯤꯕꯒꯤ ꯀꯌꯥꯝ ꯁꯥꯎꯏ ꯈꯪꯕ꯭ꯔꯥ ꯍꯥ ꯇꯨ ꯆꯤꯝꯕꯥꯜ ꯃꯌꯥꯗ ꯇꯥꯔꯤꯕ ꯗꯥꯛꯁꯦ ꯌꯦꯡꯉꯣ ꯃꯥꯅ ꯑꯩꯅ ꯅꯪ ꯀꯣꯏꯈꯤꯕꯗꯨꯗ ꯐꯨꯕꯗ ꯈꯨꯠꯁꯤꯅ ꯈꯣꯠꯂꯝꯕꯒꯤꯅꯤ ꯃꯗꯨꯒꯤ ꯑꯔꯤꯕꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯗꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯥꯅ ꯅꯪꯉꯣꯟꯗ ꯐꯨꯔꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯕ ꯇꯥꯅꯤꯡꯗꯦꯀꯣ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯅꯃꯤꯠꯇꯣ ꯌꯥꯝ ꯌꯥꯝꯕ ꯑꯗꯨꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯈꯪꯉꯕ ꯅꯃꯤꯠꯇꯣ ꯍꯦꯛ ꯀꯣꯊꯣꯛꯄ ꯑꯗꯨꯒ ꯄꯦꯜꯂꯗꯧꯅꯤ ꯐꯖꯔꯦ ꯅꯁꯛꯇꯨꯒ ꯂꯥꯡꯂꯤꯕ ꯏꯁꯧꯗꯨꯒ ꯑꯣꯟꯊꯣꯛꯅ ꯆꯥꯅꯈꯤꯗ꯭ꯔꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯏꯁꯧꯗ ꯇꯥꯕꯗ ꯀꯥꯡ ꯐꯥꯎꯕ ꯅꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯄ ꯀꯤꯗꯅ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯣꯏꯕꯗꯣ ꯍꯥꯏꯔꯒ ꯑꯩꯕꯨ ꯏꯁꯧ ꯂꯥꯡꯕꯤꯃꯨꯛ ꯇꯥꯍꯜꯂꯤꯕꯅꯤꯅꯦ ꯁꯛꯇꯥꯁꯤꯒ ꯁꯛꯇꯥꯁꯤ ꯅꯠꯇ꯭ꯔꯣ ꯉꯥꯎꯗꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯐꯨꯗꯠꯅꯔꯤꯕꯗꯣ ꯁꯦꯜ ꯈꯔ ꯄꯥꯏꯕꯗꯨꯗ ꯄꯥꯝꯕꯤꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯀꯣꯏꯅꯔꯝꯃꯅꯤ ꯁꯦꯜꯒꯤ ꯃꯒꯨꯟꯁꯤꯁꯨ ꯂꯩꯗꯤ ꯂꯩꯕꯖꯥꯠꯅꯤ ꯑꯗꯣ ꯅꯪꯁꯨ ꯅꯁꯛ ꯐꯖꯕꯒꯤ ꯀꯣꯏꯕꯤꯕꯩ ꯋꯥꯅꯤ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯗꯨ ꯅꯠꯇꯕ ꯅꯪꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇꯣ ꯑꯩꯅ ꯑꯄꯥꯝꯕ ꯃꯆꯦꯠꯐꯥꯎ ꯌꯥꯎꯗꯦꯕ ꯑꯣꯏ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯗꯤꯅꯦ ꯃꯥꯏꯊꯣꯡꯁꯤꯅꯤ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯤꯗ ꯉꯥꯎꯖꯕ ꯈꯣꯏꯃꯨ ꯀꯌꯥꯅꯣ ꯈꯪꯂꯕ꯭ꯔꯣ ꯂꯩꯔꯤꯁꯦ ꯏꯁ ꯌꯥꯝ ꯐꯖꯔꯕꯒꯤ ꯃꯑꯣꯡꯗꯒ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯇ꯭ꯔꯕꯁꯤ ꯉꯥꯏꯌꯦꯕ ꯃꯁꯥꯕꯨ ꯊꯥꯒꯠꯆꯔꯤꯕꯁꯦ ꯁꯛꯇ ꯑꯁꯤꯒ ꯀꯣꯕꯤ ꯇꯤꯟ ꯃꯥꯟꯕ ꯃꯥꯅꯁꯨ ꯀꯩꯅꯣ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯖꯨꯖꯥ ꯑꯗꯨꯝ ꯇꯧꯔꯤꯗꯨꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯌꯥꯔꯦ ꯅꯪ ꯍꯩꯅꯗ꯭ꯔꯗꯤ ꯆꯠꯈꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤ ꯃꯊꯪ ꯍꯞꯇꯥꯗ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯆꯥꯅꯅꯕ ꯌꯦꯜꯂ ꯉꯥꯅꯨꯔ ꯑꯃ ꯄꯨꯔꯛꯀꯗꯕ ꯈꯪꯉꯕ ꯑꯩ ꯆꯪꯉꯦ ꯃꯥꯂꯪꯕꯅ ꯅꯨꯄꯤꯅꯤ ꯀꯩꯅ ꯈꯔ ꯐꯖꯩꯅ ꯁꯨꯝ ꯂꯦꯟꯕꯤꯕꯁꯤꯗ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯦꯅꯦ ꯆꯥꯅ ꯆꯥꯔꯤ ꯀꯪꯅ ꯀꯪꯉꯤ ꯃꯆꯤꯟꯅ ꯀꯜꯂꯤꯕ ꯇꯣꯝꯕꯅ ꯂꯥꯎꯗꯅ ꯆꯪꯈ꯭ꯔꯤꯁꯦ ꯃꯌꯨꯝꯗꯨꯝ ꯌꯧꯔꯝꯕꯅꯤ ꯁꯨꯝ ꯎꯪꯗ ꯂꯩꯔꯤꯗꯣ ꯉꯥꯏꯈꯣ ꯌꯨꯝꯗ ꯆꯠꯈꯤꯔꯣꯏ ꯈꯨꯟꯗꯣꯟ ꯐꯥꯎ ꯆꯠꯂꯨꯈꯤꯁꯦ ꯑꯁ ꯋꯥꯠꯁꯨ ꯋꯥꯠꯇꯦꯗ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯗꯣ ꯅꯪꯁꯦ ꯅꯪꯒ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯗꯨꯝ ꯊꯦꯡꯅꯕ ꯖꯥꯠꯅꯤ ꯅꯨꯄꯤ ꯑꯃꯇ ꯆꯍꯤ ꯐꯥꯅ ꯅꯦꯅꯥ ꯇꯥꯅ ꯅꯨꯡꯁꯤꯅꯗꯦꯕ ꯍꯦꯛꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯨꯄꯤ ꯀꯅꯥꯝꯇꯅ ꯌꯥꯔꯛꯇ꯭ꯔꯦ ꯅꯁꯛꯇꯨꯗ
ꯑꯩꯉꯣꯟꯗꯒꯤ ꯑꯃ ꯈꯥꯏꯕꯤꯒꯦ ꯍꯥꯏꯔꯁꯨ ꯌꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯅꯣꯛꯅꯗꯅ ꯇꯧꯔꯛꯀꯅꯨ ꯅꯣꯛꯅꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯃꯥꯅ ꯃꯁꯦꯜ ꯑꯗꯨꯝ ꯊꯦꯡꯅꯩ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯂꯥꯛꯇꯨꯅ ꯂꯩꯃꯒꯤ ꯈꯨꯜ ꯑꯃꯨꯛ ꯌꯧꯔꯛꯂꯝꯃꯤ ꯂꯩꯃꯁꯨ ꯍꯥꯟꯅꯅ ꯃꯥꯂꯪꯕꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯂꯩꯃ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦꯗ ꯇꯥ ꯇꯣꯝꯕ ꯎꯗꯕ ꯀꯨꯏꯔꯦꯗ ꯅꯨꯡꯉꯥꯏꯔꯤꯕꯣ ꯋꯥꯏ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯕꯅꯤꯅꯦ ꯑꯗꯣ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯃꯥꯂꯪꯕꯅ ꯐꯝꯃꯨꯁꯦ ꯁꯤꯗ ꯁꯨꯝ ꯂꯦꯞ ꯂꯩꯔꯤ ꯅꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯣ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯒꯦꯀꯣ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯗ ꯂꯣꯏꯔꯦ ꯇꯥ ꯃꯥꯂꯪꯕ ꯍꯟꯗꯛꯇꯤ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯀꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯎꯅꯤꯡꯕꯒꯤꯅꯤ ꯀꯩꯅꯣ ꯌꯥꯗ꯭ꯔꯣ ꯑꯩꯁꯦ ꯌꯥꯗꯕꯒꯤ ꯅꯠꯇꯦꯗ ꯁꯨꯝ ꯇꯣꯏꯅ ꯎꯅꯕꯗꯣ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯎꯈ꯭ꯔꯒ ꯄꯉꯥꯡꯗ ꯉꯥꯡꯅꯒꯗ꯭ꯔꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯐꯤ ꯌꯥꯝꯅ ꯀꯟꯅ ꯁꯥꯔꯤꯕ ꯑꯗꯨꯗ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯩꯁꯦ ꯅꯪꯒꯤ ꯐꯤ ꯁꯥꯕꯗꯣ ꯑꯩꯅ ꯌꯦꯠꯂꯤꯁꯤꯔꯣ ꯅꯠꯇꯦꯗ ꯇꯥ ꯃꯥꯂꯪꯕꯁꯨ ꯏꯁꯥꯒꯤ ꯏꯊꯧꯗ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯂꯔꯣꯏ ꯇꯣꯏꯅ ꯏꯅꯥꯛꯇ ꯂꯥꯛꯑꯕꯅꯤꯅ ꯃꯇꯝ ꯃꯥꯡꯉꯤ ꯀꯥꯟꯅꯗꯦ ꯍꯥꯏꯕꯅꯤ ꯑꯩꯒꯤꯗꯤ ꯅꯪ ꯎꯅꯕꯗꯒꯤ ꯍꯦꯟꯅ ꯑꯔꯨꯕ ꯊꯕꯛ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦꯗ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯅꯪꯁꯦ ꯌꯥꯝ ꯇꯣꯏꯅ ꯎꯅꯤꯡꯕ ꯑꯃ ꯀꯟꯅ ꯇꯧꯈꯠꯂꯛꯏ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯪꯕꯅ ꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯛꯂꯝꯃꯤ ꯑꯁ ꯊꯥꯗꯣꯛꯑꯣ ꯃꯤ ꯎꯔꯒ ꯐꯖꯗꯦ ꯇꯥ ꯇꯣꯝꯕꯁꯨ ꯑꯁꯤꯗ ꯂꯦꯞꯄꯤꯁꯦ ꯎꯔꯒ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯍꯣꯏ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯊꯦꯡꯕꯤꯔꯣꯏꯗ ꯑꯗꯨ ꯇꯥ ꯃꯥꯂꯪꯕ ꯏꯃꯥ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕꯗꯨꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯈꯔ ꯐꯔꯦ ꯍꯧꯖꯤꯛꯄꯨꯗꯤꯈꯔ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯒ ꯇꯥꯖꯧꯒꯅ ꯀꯟꯅ ꯍꯣꯠꯅꯗꯅ ꯀꯟꯈꯠꯂꯛꯏꯅꯤ ꯀꯥꯎꯏꯅꯦ ꯏꯃꯥꯅ ꯊꯛꯅꯕ ꯁꯪꯒꯣꯝ ꯄꯨꯔꯛꯄꯅꯦ ꯁꯤ ꯏꯃꯥꯅ ꯄꯤꯊꯛꯑꯣ ꯍꯛꯆꯥꯡ ꯊꯨꯅ ꯀꯟꯈꯠꯅꯕ ꯆꯥꯕ ꯊꯛꯄꯗꯣ ꯅꯪꯅꯁꯨ ꯅꯤꯡꯊꯤꯅ ꯌꯦꯡꯉꯨꯀꯣ ꯅꯈꯣꯏꯒꯤ ꯏꯇꯩꯃ ꯍꯣꯏꯁꯨ ꯑꯉꯥꯡ ꯃꯆꯥꯒ ꯆꯦꯟꯕꯅꯤꯅ ꯍꯌꯦꯡꯋꯥꯏ ꯅꯅꯦꯝꯕꯨ ꯀꯌꯥꯝ ꯂꯨꯅ ꯇꯧꯗꯧ ꯃꯥꯜꯂꯤꯀꯣ ꯌꯥꯝ ꯇꯧꯗꯣꯏꯅꯤ ꯀꯩꯅꯣ ꯅꯪꯒꯤ ꯏꯃꯥꯗꯤ ꯑꯩꯒꯤꯁꯨ ꯏꯃꯥꯅꯤ ꯑꯗꯨꯅ ꯌꯥꯝ ꯂꯨꯅ ꯇꯧꯅꯤꯗ ꯑꯩꯗꯤ ꯂꯨꯅ ꯇꯧꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯑꯣꯟꯅꯗ꯭ꯔꯣ ꯅꯪꯅ ꯑꯩ ꯂꯨꯅ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯂꯨꯅ ꯇꯧꯅꯤꯗ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯤꯗꯣꯏꯅꯤ ꯑꯩꯗꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯩꯕꯤꯕꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕ ꯑꯔꯩꯕ ꯈꯔꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯃꯤꯟꯅꯕ ꯑꯩꯅ ꯍꯥꯏꯕ ꯅꯪꯅ ꯇꯥꯕꯤꯕ ꯅꯪꯅ ꯍꯥꯏꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯌꯥꯕ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯕꯅ ꯍꯦꯟꯅ ꯄꯥꯝꯖꯩꯗ ꯅꯪꯒꯤ ꯋꯥꯈꯜ ꯈꯨꯇꯥꯗꯣ ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯖꯔꯤꯁꯦ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯕꯤꯕ ꯑꯣꯏꯍꯜꯂꯕ ꯑꯗꯨ ꯇꯥ ꯃꯥꯂꯪꯕ ꯆꯠꯅꯕ ꯇꯧꯔꯣ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯑꯩꯁꯨ ꯏꯃꯥꯅ ꯍꯜꯂꯛꯇꯦꯅ ꯍꯥꯏꯔꯝꯕꯅꯤ ꯆꯪꯉꯒꯦ ꯐꯔꯦ ꯆꯪꯉꯣ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯥꯂꯪꯕ ꯉꯁꯤꯁꯨ ꯃꯥꯏꯄꯥꯛꯄꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯎꯅꯔꯤ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯐꯖꯕꯒꯤ ꯁꯥꯔꯗꯅ ꯅꯨꯄꯥꯒꯁꯦ ꯃꯈꯜ ꯎꯅꯔꯗꯅ ꯊꯥꯖꯤꯜꯂꯛꯀꯅꯤꯍꯦ ꯀꯔꯤ ꯊꯥꯖꯜꯂꯣꯅꯦ ꯑꯩꯅ ꯅꯨꯄꯥ ꯎꯅꯔꯤꯗꯣ ꯅꯪꯒꯤ ꯅꯑꯣꯡꯗꯨꯅꯅꯦ ꯈꯪꯉꯕ ꯅꯪꯁꯨ ꯅꯈꯣꯏ ꯈꯨꯜꯗꯒꯤ ꯐꯖꯇꯣꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯩ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯔꯤꯕ ꯀꯣꯏꯅꯗꯦ ꯐꯖꯇꯣꯟ ꯑꯩ ꯄꯥꯝꯕꯅꯤ ꯑꯩꯅꯗꯤ ꯃꯥ ꯀꯩꯁꯨ ꯄꯥꯝꯗꯦ ꯅꯆꯤꯟꯗꯣ ꯊꯤꯔꯗꯨꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯤ ꯁꯤꯔꯅꯤ ꯀꯥꯏꯅꯒ ꯃꯉꯣꯟꯗ ꯍꯥꯏꯗꯥꯏꯅꯦ ꯎꯇꯧꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯂꯝꯃꯤꯗ ꯄꯥꯎꯁꯦ ꯀꯅꯥꯅ ꯑꯣꯏꯔꯤꯖꯥꯠꯅꯣꯅꯦ ꯈꯨꯝꯐꯝ ꯂꯩꯔꯝꯃꯔꯣꯏꯅꯦ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒ ꯂꯣꯏꯅꯔꯕꯅꯤ ꯃꯥꯏꯄꯥꯛꯄꯤ ꯅꯪꯕꯨ ꯑꯩ ꯀꯣꯏꯅꯗꯦ ꯃꯤꯅ ꯄꯪꯇꯝꯅ ꯇꯝꯁꯤꯜꯂꯒ ꯅꯪꯅ ꯑꯃꯨꯛ ꯊꯥꯖꯩꯗꯨꯕꯣ ꯃꯤꯅ ꯍꯥꯏꯔꯛꯄ ꯑꯁꯦꯡꯕꯗꯨꯗ ꯊꯥꯖꯗꯗꯅ ꯅꯪꯅ ꯉꯥꯡꯕ ꯑꯣꯏꯗꯕꯗꯨꯗ ꯊꯥꯖꯧ ꯍꯥꯏꯔꯣ ꯑꯩ ꯉꯥꯡꯅꯕꯗꯣ ꯋꯥꯈ꯭ꯔꯦ ꯅꯨꯄꯤꯅꯤꯗ ꯅꯃꯥꯏꯄꯥꯛꯄꯨꯗ ꯊꯥꯖꯤꯜꯂꯛꯀꯅꯤ ꯊꯥꯖꯤꯜꯂꯛꯑꯣꯅꯦ ꯊꯥꯔꯛꯑꯣ ꯁꯦ ꯀꯩ ꯀꯥꯟꯅꯗꯕꯗ ꯅꯃꯤꯠ ꯈꯨꯌꯥꯡꯗꯨꯒ ꯅꯔꯥ ꯂꯥꯜꯂꯤꯗꯤ ꯍꯥꯏꯅꯤꯡꯗꯗꯅ ꯑꯁꯨꯝꯕ ꯑꯃꯨꯛ ꯁꯥꯔꯤꯕꯅꯤꯅꯦ ꯑꯗꯨ ꯀꯣꯏꯔ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ ꯀꯣꯏꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯑꯩꯅ ꯀꯣꯏꯔꯤꯁꯤꯗꯤ ꯅꯪꯒꯤ ꯅꯑꯣꯡꯗꯨꯅ ꯈꯪꯉꯕ ꯅꯪꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯒ ꯑꯩꯅ ꯀꯅꯥꯝꯇ ꯐꯪꯖꯗꯕꯗꯧꯅ ꯅꯪꯅ ꯁꯨꯝ ꯀꯣꯏꯔꯒ ꯂꯩꯒꯗ꯭ꯔꯣ ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯪꯅ ꯄꯥꯝꯖꯕ ꯑꯇꯣꯞꯄ ꯐꯩ ꯈꯟꯕꯗꯣ ꯀꯣꯏꯖꯈ꯭ꯔꯣ ꯑꯩꯁꯨ ꯑꯩꯅ ꯄꯥꯝꯕ ꯑꯃ ꯊꯤꯖꯔꯒꯦ ꯍꯥꯟꯅꯅ ꯊꯤꯔꯒ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯁꯦ ꯌꯥꯝꯅ ꯂꯩꯇꯕ ꯃꯤꯗꯧꯅ ꯀꯣꯏꯅꯤꯡꯂꯒ ꯀꯣꯏꯕ ꯍꯨꯟꯗꯣꯛꯅꯤꯡꯉ ꯍꯨꯟꯗꯣꯛꯄ ꯍꯦꯛꯇ ꯌꯥꯕ ꯌꯥꯗꯦꯅ ꯀꯩꯗꯧꯔꯅꯤ ꯀꯥꯏꯅꯔꯗꯤ ꯀꯥꯏꯅꯔꯦ ꯀꯩꯅꯣ ꯁꯛꯇꯥꯗꯨꯒ ꯄꯥꯛꯏꯕ ꯅꯃꯥꯏꯗꯨꯒ ꯌꯦꯡꯅꯤꯡꯗꯦ ꯅꯔꯜꯅ ꯄꯥꯛꯄꯨꯔꯣ
Ima ipana sil changkai thakla paklibani. Nakhoi nama napana thaga pakbana ti. Lehroi bem namai pakpudo thanglaga. Chale amuk ada nangni nakta sungalang piloi. Is nangna lamsi siro he bungo. Kari aibu lamsi siro kainaga. Nasaru nangon loi anjin. Malang basu sakri paypak biso yamna sauna. Malang mana sakhiba maikai atuda yenduna lehorab. Malang ba thoi bagi mayam da laklambi thoi ba mamang pukri tuda iruluza tu leram. Malang mana kaino husite iruza leram sina. Thabak halakpuda ngairi. As chapok sajita iruluza bulore goi zaragin. Naralna chingwang na pairaga leram sida kai kana dam siltan migi thabak subuga amuk sadan. Ibu nang sima nungai thokpa hitabo ine torodana. Kaino da aikhoi so hojikti angang natrabanina kaino ma leningba saningba khudingi ima ipadagi sumniraga leibdo nungai di. Aduna isana thoksabana phai haidana thabaksi chatlini. Phai wakhal taba maramuk masa kaiduni nangsina. Ado chakto sakcha thuru aduga kaidom josem kaidom chatlaga kanamu naroga hai peleko ai nangi nupi unaba ngaibdo wareba. Aigi nupi unaba ngai phangjaido naraibudu pharamni bungo. Natrani nang namituda nupi yaiba nupi se amatta ugu phangloridamni. Imanatana tanza tuda thoibagi mama binosu makhoigi wariduda yausilaklammi. Haigumdana malangba natausia nupi imta thihalasine nakhoi mayam sangdana magi nupi amatadi semaudana. Ima nasa nupase nupina yaning sakta tada haibase masana khangjarabra karino. Nupi semiga haibasini suya yakejre. Nupina yaraktraga ikaini khanbhanra kaino. Yarida lelanobo ikoi mana marolama. Karigi marolama no nang se hujik nupi thiba yaba matam oirabani ne bunga. Aduga nangna ngang sa sadana nupi ma phauba koyo phangdadan leire. Jumiba masing nupase hairaga chahini phu phau pakhang oikhini gainaga khumakini. Sahini phu phauba pakhang oige hairasu nupi tuma lehoradi phaidana. Adu natrabadi sahini phu suraga nupi thigi hairakpada nupi leiroidi ma khangdrine. La aikhoi maga songangna leredi yari chakrab chaursi aduga kadai nu sasi haido chalurasi. Saru nangina tause mangonda nupi gi wa hek paluraba sumaina dum leithoknaba mana thokpa madum tawra taw. Ima wakhal ta malasu nupi phangde habado aikhoi tausina sakhi ni tawise. Makhoi ani sakhumna changaktuna chaktu sami nei aduga thoibada malang mana hairaklammi. Ngasidi nupi ma kaina thomagani aina laise masakto hek nungsirataba. Kaina ni nangdi nasina nungsidi hairasu nupi duna hundok piramadi oramgani ne. Mana hundoma nateba aina ma atopa nupa koibagi pharaga hundomini korino khongde aina nemi nangbo. O nangbu pamdabagi atopa nupa koikhibagi kaina mase nangna hundoma kauraba. Yai hoi kawe adu malangba haisu haibani nangna atopa koiriba nupisingto adudagidi leimana itong tongai madong tawi. Ngangto puksil siyam siyang mali nangna mangondadi minambiganunina. Mabudi puksil yam singjabani ado aidi mase kaya pamba yaudeda masaksu thibunadi matamgi chatnabi irang kete yaujade masaduda. Hoine nangna pamisina nupagase manga taru koi masak kaya phajaba adugumba nupidunine nangga dum manajabado. Ngasidine aise sauningi jat ko numidang ensang hawam sase ai leige iyam kaiba lemna sabagini hardi aidi dum yaida. Nongmusu ayingbi itha thajadana magi mata tonuga loinana malang magi yumda laklammi. Malangba mamani yumna ngakta leini khangde haiduna kana ngangli. Yumgi makhada ngakta leini khangda makai oi chatpa masasibu karinoba. Ma thabak leidan chali natraga boibu angawbudaba itona bangjasagadro. Taningde kari thabak nataw thoi boina maramokliba namaidubi kaidro pakhoigi mamangda. Ikaidena kai ikaiduneba aini toriba thabakse itaw thoibu naga tawba ngamanadeda. Yari ibungo nagul khange ngangano ngasidagi nang numidang he thengna hanjilaba imungdagi nang thong hangoidabani ko chagal loidam khanguna yengo. Ima adudi ikai tum hai sangondara okondara tumning mafamna tumuso
น้าปานไอ้คนด่ามีว่าตานบะนั่งอยู่ไม่ได้เลยจ้ะไอ้คุยป่าวสิมารู้แล้วมึงงังนิ่งมันตามมาลังบะโอ้ตามมาลังบะไอ้ละอีเย่ขนาดเนาะอามุกตันจ่าสิดาทุ่งงานจะไงสินะไอ้เบียนั่งดีไอ้คุยอยู่สิเด้อใครดูไม่ไรบะฮะใครกินไรเนาะบะไรนี่ใครเนาะยิ้มยิงมาไรนักคุยยุ่มสิดียามสาวอีน่ะสีเผาเด้อยุ่งขังเด้อนะหักอังเด้อไรนี่โอ้ยคุยมาเนอะลอยได้มีหุ่นหุ่นลิงไงสิดาโตกินอะไรแบบนี้ไอ้ผู้มันนิ่งพองดุเลยเจนกี่มันเผาด้วยเนี่ยถ้าบ้านก็อยากแต่มาไม่ยังเสียอีกใครแบบขังจีบมันเนี่ยเขาจะการอย่างงั้นสิ่งเสียอิสยุ่มยิงมันหลับอยู่นี่ใกล้เนี่ยกะไอ้ยังมินะใครจะตามมาลังบะในเวลาก็ตัวมินเล็บก็ช่วยได้เลยตัวบ่พามุดสวยฮะห่วยเราสิเดพมสิเดเล็บสินะกันนะนักคุยกี้ถ้าพวกสู้นะมันทำมันมีหรออีมาหอยดีใกล้ๆเล็กสักก็ดีไอ้บัวถ้าพวกสู้นะมันเลยแบบมีระไก่นะก็ให้ใกล้ขังแต่ไม่เล็กสาบีอ่ะซุ่มนะว่ากี่ว่าหังแล้วก็เลยตัวจริงนะเตี๋ยให้ป้ามุสากันนะอีมามีข้างเดินบังเจอบันนี่ปะสองคนคิดว่าสินะคุยมาสินะบ่ให้มาอีมาโอ้ยามนกนี่อีมาไอ้ข้างเจ้าเจ๊ว่าเราไปยาเด็กว่ามีกี่ยุ่งบุสิดามีนายมาเลยให้ดูบันดีอาจจะสรกปะตาบนั่งสู้ว่างางบัดดาใครๆเย็นแล้วก็งางเลยดีพากันได้บันขณะครั้งนี้แกเสียไปไกลนะให้ไปดูดาซุ่มมาดันหังไปวันนาทีนักคุยบูใกล้เด็กกี้ขณะกี้มาซาโนบะคุยบุงกะก็ไม่ได้ตีนรีบะอีมาตีนบันตีไอ้คุยนี่นุ่งชินบันนี่ไอ้คุยทางเนบคุลเด็กนี่อีมาเบียมาเขาสิการเงี้ยงางสิงสิกิมาสิดีการีทางงูระนี่เบียมาเลยซาบีนะบูกุยน่าบันป้าไม่ยุ่งตลาดก็สิบูก็น่าจะสัตว์นักเงี้ยเนี่ยอีมามีน่ะจะน่าบันสันนั่นแต่บะไอ้คุยเด็กตลาดบันให้ยังก็น่าครั้งนี้ตามมาเรื่องบันนะนุปีงางเลยบันนุป้าไม่อ้อยรำไอ้น่ะการิมตะครั้งนั้นนุ่งชินอะไรบันนี้ให้ดันน่ะหลักเลยบัดดีไอ้เสียอัตัวไม่เห็นตัวอ้อยเดี๋ยวนี้บัดอันนั้นน่ะเขาสิหานั่นหลักะข้างตรงเขาบุษนี่พัดจ่ออีมาไอ้ยังมีน่ะให้บัดเสียจุ่มจ่อไอ้น่ะอีมาน่ะปั๊มน่ะบันนี้ให้ดันน่ะน้ำมันนุปีอ้อยด้วยเสียให้สิ่งนี้มันขลินี่ยามให้เลยปัสสิ่งตัวไอ้ยังบีนักคนเนี่ยป่วยด้วยเสียให้ยังนั่งก็เลยมีน่ะบ่แค่นุ่งให้ตัววันดีไม่สานอะไรบ่สรุปยังเห็นหลังอันนั้นมาลังบันอันตัวยังบีที่ดูที่เรามาคดกระไปเถอะนะสิ่งเล็กๆแต่ปูเขียนเนี่ยพัดไว้ตระบีสานุปานีนุปีชินมารุนมาอีกใครบักขังดริบอันตัวบูไอ้ที่อีสานุปานะคุยบนนุปีบูก็ยามจูโกจานี่เกี่ยนะก็อินูบนนึงเนอะก็ยุ่งแต่ก็พัดไอ้ตะไลสิวะชิดีก็ชิลังตัวนี้ยามตัวอีกละใครจะรู้แกไอ้หนุ่ยเดลากะให้ยังไงปุ่นชีสุปเปอร์เล็กแต่ไม่ยุ่งตะลักปุ๊บอันตัวรู้สึกอีมากี่วังดีใกล้จ้ะเรนงางบกินเลยเป็นไหนรู้ฮันตะกี้ครั้งก็งางเลยไงสิเดโอ้นังเซ่ทัศน์ดับอะอันตัวละอีบันสุมระลานไปยังถูกเกณฑ์ข้างลับรอน้ำมิดคุยยามตัวก็น่าสักตัวก็น่าสิสุมาลังมาเลยมาก็อุ่นนับลักลำเองตัวมาคุยอันนี้เลยมาถูกลักปะไงทุนเลยไงกิมาตุ้มเลยมาดูมาคุดลังหาปะปาจะมาไปดูนะถูกลักลำเองตัวมันถูกที่ถูกเลยไอ้ดีถูกละรวยจังขลุ่ยมันกุยมันไม่สิเดทุนก็เสียไม่ยอมก็ใส่นี่พามันตัวอุระบ้าปวดแม่มันปวดอะไรเสียอาศิดไอ้เนี่ยสิกินปีเสียปามเดินให้สิเกี่ยดน่ะมองจนทุลักกิริให้เด็กไอ้ลังบัวราบุยน่ะปวดก็ทุลัยสิสุขสันต์นั่นทุลัยสิมองไงกันนั่งสินะมารู้ละมั้งปามจะดีก๊กตุ้งน่ะรู้สึกยังไงมากีซ้ำๆจงมองสิเด้อหายไปงมตัวนี้บ้าเลยมาไก่โน่นั่งหนึ่งสิสามเที่ยงทุลัยสินะไอ้ดอกไก่เท่าเด็กกี้ลังมาเพลย์ทุกคิดนะเล่ารู้ปะอันตัวก็มุสิลักปะอันตัวกี้ใครทิ้งดอกรีตามมาลังปะตาตุ่มปะสาวไปยาเดก็ชูไกดีนะนุ่งผ้าดอกสู้ไอ้คนนึงหายไปยัยกันไอ้ดีนั่งทุกละรวยจนนะขลุ่ยมันยำทิ้งมันไม่สิดทุกละกันดีนะตามมาลังปะละไอ้หายระกับบูไอ้เด็กขมันทุกละอีด้วยเนาะไอ้ยังเด็กกินเนี่ยสุดง่ายแน่เลยไอ้น่าหันนะงานทุกละก็ง่ายนะเมื่อกี้ห่วยอันดอกฮันดักตีตั้งแต่ตัวนี้อุณหภูมิเสียนะตัวนี้สูงนะจ๊ะแต่สักกะทอยามพาจะตัวมีนี่ว่าเขาเกี่ยมดูไงได้บ้างไอ้
ꯑꯩꯒ ꯎꯅꯗꯕꯗꯒꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯅꯨ ꯑꯗꯣ ꯅꯪꯗꯤ ꯊꯕꯛ ꯑꯝꯇ ꯆꯠꯇ꯭ꯔꯕꯣ ꯆꯠꯇꯦꯗ ꯀꯩꯗꯧ ꯆꯠꯇꯣꯏꯅꯣ ꯍꯧꯖꯤꯛ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯍꯧ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ ꯏꯔꯟ ꯇꯥꯟꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩꯗ ꯇꯥꯟꯒꯗꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯀꯅꯤ ꯁꯦꯜꯁꯨ ꯇꯥꯟꯒꯅꯤ ꯁꯨꯝ ꯅꯨꯡꯉꯥꯏꯊꯣꯛ ꯂꯩꯔꯗꯤ ꯌꯥꯔꯣꯏꯗ ꯏꯔꯜꯕꯨ ꯏꯃꯥꯒ ꯏꯄꯥꯒꯅ ꯄꯩꯕ ꯃꯈꯩ ꯊꯝꯕꯤꯔꯦ ꯁꯤꯃꯉꯥꯏ ꯀꯩꯅꯣ ꯍꯥ ꯃꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯋꯥꯈꯩ ꯁꯦꯜ ꯇꯥꯜꯂ ꯀꯩꯗꯧꯔꯨꯅꯤ ꯑꯔꯩꯕꯁꯤꯡꯗꯣ ꯁꯨꯝ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯕꯗꯤ ꯂꯣꯏꯕ ꯅꯥꯏꯔꯛꯀꯅꯤ ꯃꯌꯦꯡ ꯇꯥꯔꯛꯀꯅꯤ ꯊꯥꯃꯂꯪꯕ ꯃꯇꯝ ꯄꯨꯝꯕ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯊꯝꯕꯤꯔꯝꯂꯤꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯣꯏꯁꯦ ꯑꯗꯨ ꯅꯪꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ ꯉꯁꯤꯗꯤ ꯑꯩ ꯂꯩꯔꯤꯉꯩꯁꯤꯗ ꯀꯩꯅꯣꯝ ꯂꯩꯔꯝꯒꯦꯗꯅ ꯌꯥꯔꯅꯤꯗ ꯑꯩ ꯀꯩꯁꯨꯝ ꯆꯥꯅꯤꯡꯗꯤꯌꯦ ꯀꯩꯊꯦꯜꯗ ꯏꯃꯥꯒꯁꯨ ꯁꯤꯡꯖꯨ ꯆꯥꯁꯤꯜꯂꯛꯏ ꯊꯥꯃꯂꯪꯕ ꯆꯥꯛ ꯂꯥꯝꯃꯤꯔꯣ ꯑꯩꯕꯨꯗꯤ ꯂꯥꯝꯗꯦꯗ ꯅꯪꯒꯤ ꯂꯩꯔꯝꯒꯦ ꯍꯥꯏꯕꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯎꯅꯗꯕꯗꯣ ꯑꯩꯕꯨ ꯀꯩꯝ ꯅꯤꯡꯁꯤꯡꯗꯕ꯭ꯔꯣ ꯅꯤꯡꯁꯤꯡꯉꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯑꯗꯣ ꯊꯥꯃꯂꯪꯕꯕꯨ ꯑꯩ ꯅꯤꯡꯁꯤꯡꯕ꯭ꯔꯅꯦ ꯅꯤꯡꯁꯤꯡꯂꯝꯒꯗꯧ ꯃꯥꯟꯗꯦꯕ ꯏꯃꯥꯟ ꯃꯥꯟꯗꯦꯕ ꯅꯤꯡꯁꯤꯡꯉꯤꯗ ꯅꯪꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯅꯤꯡꯁꯤꯡꯉꯣꯏꯗꯣꯏꯅꯣ ꯑꯩꯗꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯂꯕꯅꯤ ꯑꯗꯨꯗ ꯅꯪꯅ ꯊꯤꯡꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ ꯇꯣꯏꯅ ꯇꯣꯏꯅ ꯎꯅꯔꯒ ꯅꯨꯡꯁꯤꯅꯕꯁꯦ ꯃꯒꯨꯟ ꯃꯥꯡꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯒꯨꯟ ꯂꯩꯅ ꯇꯥꯡꯅ ꯇꯥꯡꯅ ꯎꯅꯕꯁꯤꯅ ꯁꯤꯅ ꯍꯦꯟꯗ꯭ꯔꯣ ꯐꯕ ꯍꯣꯏ ꯍꯣꯏ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯑꯩꯒꯤꯗꯤ ꯂꯣꯏ ꯌꯥꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯂꯪꯕ ꯍꯣꯏꯁꯨ ꯂꯩꯃ ꯎꯅꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯁꯨ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯍꯜꯂꯛꯂꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯃꯥꯂꯪꯕꯒ ꯇꯣꯝꯕꯒ ꯋꯥꯔꯤ ꯁꯥꯔꯤ ꯅꯪꯅ ꯍꯧꯖꯤꯛ ꯎꯅꯔꯛꯂꯤꯕ ꯅꯨꯄꯤꯗꯨꯁꯨꯅꯦ ꯅꯨꯄꯤꯅꯤꯗꯅꯤ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯩꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯌꯨꯝ ꯀꯣꯏꯒꯗꯕꯁꯦ ꯂꯩꯃꯅ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯂꯩꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯔꯒꯦꯗ ꯑꯗꯨꯅꯤ ꯂꯩꯃꯁꯦ ꯃꯕꯨꯛ ꯁꯦꯡꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯅꯪꯒꯤ ꯑꯇꯩꯁꯤꯡꯗꯨꯗꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯅꯤ ꯅꯪꯒ ꯆꯞ ꯃꯥꯟꯅꯕ ꯉꯥꯛꯇꯅꯦ ꯌꯥꯔꯦ ꯅꯪꯁꯨ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯈꯔ ꯇꯥꯛꯈꯣꯗ ꯑꯗꯣ ꯑꯩꯅ ꯃꯥꯒꯤ ꯈꯔ ꯇꯟꯕ ꯍꯥꯏꯔꯒꯗꯤ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯈꯔ ꯌꯦꯛꯇꯅ ꯈꯣꯠꯇꯅ ꯀꯦꯔꯗꯤ खर फजेना मसा नाना फजन थोलैदु मोय कइनो ममाय मि येकपगी फजबसे खुसेंगी फजबनी अदुदी येकनिंग काना येकलगा अदुम फजै अदुगा नंगी नुपी नहानगी दुदी ममायना केरिबा मफनेगा दुना लेखोम दरग थोलैने अस तोना फजन येंगख्रेदा नंसो येंगमा नतेदा उबै वानी मित्तुनदी मयामदगी का हेना तोंगागा लाउरबनिना दुम उबनिने हा उतामने अदुगाइको वाहंगे कईगिनोबा नंगना इमा पामोइदगी सेल लौरगा लौगदबस नतबा नुपीदुदा सेल थादन तौइदो पामुबगमदा खंगद्रबा पामुबगिदि पामुदेदा कईगिनो खंगदे अैगी हैनबी म लैरि नुपीदि सेल थादबा पामुदबगी हैनबी अदु पामुद्रिदो थबकतो वाना सुरगा सेलदो तांदबा अदुननि खंगबा इखोइ मागी मचासे नंगोइने ओइरमदि इखोइ मादो कया हराउजगदब अदुबु उपाय लेते नुमित खरगी मतुंगनी ngasidi malangbadu matomta laklami leiba makhoi ani ngha unara matung leiba bu chelibani haiduna tomagi mayumda puraklami tomba tombo kaiduriki as nangna toise ayami kai ko nungthil sida mambasu natri kadai duno ma ngha leiru syaba sida kadui hainune kaishu khalunu makhoi maga moini kak leibani aduna kim tawrisi tomba tadro nangbo tare tare kok changak payadro amang doi do lepna kawraga leitreso changak payada toini kadrugi amna tolomi masinu paste tawthorpo thabak simaba nupi unaru sina mo haidoramni peli kaino kadroge ai ngasidi chatpa sangoi ko as ngong kan mi yoriba ha mi leima nang shawra I aidi uhodri si phamosida phaksti ekta phamjilose ado nakhoi ni bu kai chatluino itaw ikhoi ni ngasidi cheleibani ikhoi ni gise noi de thairei ni nungthul dagi ekta chela parine du ne na thengaga mi pakat nagadami sarukpudi ado yumda ima hoida pau piruro pirukhinuda horina midang khara thengna pirasi hoi phare dudi manundu phamsiro natraga soida sum phamsiro
ꯌꯥꯅꯤ ꯇꯥꯇꯣꯝꯕ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯂꯁꯤ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯂꯤ ꯃꯥꯂꯪꯕ ꯋꯥꯈꯜꯗ ꯈꯜꯂꯤ ꯉꯁꯤꯗꯒꯤꯗꯤ ꯑꯩꯁꯦ ꯅꯨꯄꯤ ꯆꯦꯜꯂꯕꯅꯤꯅ ꯄꯥꯈꯪ ꯑꯣꯏꯔꯣꯏꯅꯦ ꯅꯨꯄꯤ ꯄꯪꯀꯣꯏꯗꯒ ꯀꯣꯏꯕꯗꯣ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯟꯁꯨ ꯉꯜꯂꯤ ꯉꯁꯤ ꯎꯅꯁꯤꯁꯨ ꯍꯥꯏꯅꯈꯤꯕꯅꯤ ꯁꯅꯥꯍꯟꯕꯤꯗꯣ ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯨꯈꯤꯒꯦ ꯃꯥꯂꯪꯕ ꯑꯁꯨꯝꯅ ꯈꯜꯂ ꯃꯇꯨꯡ ꯇꯣꯝꯕ ꯑꯃꯗꯤ ꯂꯩꯃ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨ ꯂꯩꯃ ꯅꯪꯁꯨ ꯏꯃꯥꯍꯣꯏꯒ ꯂꯩꯃꯤꯟꯅꯔꯝꯃꯨ ꯏꯇꯥꯎ ꯅꯪꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯩꯅꯣꯝꯃ ꯆꯥꯅꯕ ꯊꯤꯔꯝꯃꯨ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯏꯟꯁꯥꯡ ꯑꯃ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯈꯤꯒꯦ ꯀꯩꯅꯣꯗ ꯏꯇꯥꯎ ꯅꯪ ꯂꯩꯔꯝ ꯑꯩ ꯆꯠꯂꯒ ꯂꯩꯔꯨꯈꯤꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤ ꯅꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯝꯃꯨ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯐꯠ ꯂꯥꯛꯀꯦ ꯂꯩꯃ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯂꯪꯕꯗꯨ ꯁꯅꯥꯍꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯅꯥꯍꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯃꯥꯁꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯅꯥꯍꯟꯕꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯪꯁꯨ ꯐꯖꯅ ꯆꯪꯉꯨ ꯃꯥꯂꯪꯕ ꯅꯪ ꯆꯠꯈꯤꯅꯨ ꯆꯠꯂꯕꯁꯨ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯨ ꯑꯩ ꯂꯩꯍꯧꯕ ꯉꯝꯃꯔꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯌꯨꯝꯗ ꯍꯦꯛ ꯍꯟꯖꯤꯜꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯂꯅꯤ ꯀꯩꯅꯣꯍꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯉꯁꯤ ꯅꯠꯇꯕ ꯅꯨꯃꯤꯠ ꯑꯃꯗ ꯆꯦꯜꯂꯁꯨ ꯆꯦꯟꯁꯤ ꯑꯩ ꯉꯁꯤꯒꯤꯗꯤ ꯐꯔꯛ ꯇꯥꯅꯤꯕ ꯆꯦꯟꯕꯕꯨ ꯐꯔꯛ ꯇꯥꯕ ꯀꯩ ꯂꯩꯗꯣꯏꯅꯣ ꯑꯩꯗꯤ ꯂꯩꯍꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯑꯩꯁꯨ ꯄꯨꯕ ꯉꯝꯃꯣꯏꯕ ꯅꯪꯅ ꯄꯨꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯅꯁꯥꯅ ꯌꯥꯅ ꯑꯩꯕꯨ ꯄꯨꯒꯗꯕꯅꯤ ꯅꯪꯁꯨ ꯑꯇꯣꯞꯄ ꯋꯥꯊꯤ ꯉꯥꯡꯈ꯭ꯔꯦꯗ ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯔꯗꯤꯅ ꯀꯣꯏꯅꯕꯁꯨ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯆꯦꯜꯂꯁꯦꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯁꯨ ꯇꯉꯥꯏ ꯐꯗꯕ ꯂꯩꯕꯒꯤꯅꯤ ꯍꯥꯏꯔꯤꯗꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯁꯤꯡꯅ ꯅꯍꯥꯟ ꯑꯩꯈꯣꯏꯅꯤ ꯎꯅꯕꯗ ꯎꯈꯤꯕꯗꯒꯤ ꯑꯩꯁꯦ ꯐꯨꯕꯗ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯗꯕꯅꯤ ꯉꯁꯤꯁꯨ ꯂꯣꯟꯅ ꯊꯣꯛꯂꯛꯄꯁꯦ ꯃꯈꯣꯏꯅ ꯎꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯦꯛ ꯍꯜꯂꯛꯄꯗ ꯍꯥꯠꯇꯣꯛꯀꯅꯤꯅ ꯍꯥꯏꯍꯧꯔꯤꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯥꯠꯂꯂꯨꯔꯁꯤ ꯑꯩꯗꯤ ꯅꯪꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯨꯕꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯔꯣꯏꯀꯣ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯂꯦ ꯃꯥꯂꯪꯕ ꯃꯥꯒꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯇꯝꯂꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯁꯅꯥꯍꯟꯕꯤ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯃꯛ ꯏꯅꯔꯛꯀꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝꯗꯨꯗ ꯃꯇꯣꯝꯇ ꯁꯤꯖꯍꯧꯅꯤ ꯍꯥꯏꯅ ꯂꯩꯔꯤ ꯁꯣꯝꯗ ꯂꯩꯃꯁꯨ ꯃꯝꯁꯤꯜꯂꯛꯂꯕꯗꯨꯗ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯇꯣꯝꯕ ꯃꯥꯗꯨꯕꯨ ꯀꯩꯗꯧꯈ꯭ꯔꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ ꯐꯅꯗꯤ ꯀꯨꯏꯔꯦ ꯆꯠꯈꯤꯕꯁꯨ ꯀꯥꯏꯗ ꯂꯩꯔꯤꯕꯖꯥꯠꯅꯣ ꯑꯗꯨꯅꯤꯅꯦ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ ꯏꯃꯥꯒ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯊꯣꯛꯂꯒ ꯌꯦꯡꯈꯤꯒꯦꯀꯣ ꯇꯣꯝꯕꯁꯨ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯛ ꯀꯩꯊꯦꯜ ꯌꯧꯐꯥꯎ ꯆꯠꯂꯨꯔꯦ ꯑꯗꯨꯕꯨ ꯃꯥꯂꯪꯕꯗꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯑꯇꯣꯞꯄꯗ ꯀꯣꯏꯊꯤ ꯊꯤꯔꯨ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯁꯨ ꯇꯥꯔꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯍꯥꯏ ꯇꯣꯝꯕ ꯅꯇꯥꯎꯗꯨꯕꯨ ꯊꯦꯡꯅꯔꯛꯂꯕ꯭ꯔꯅꯦ ꯅꯪꯕꯣ ꯊꯦꯡꯅꯔꯛꯇꯦꯕ ꯀꯔꯣꯝꯗ ꯆꯠꯂꯤꯕꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯀꯥꯏꯗ ꯆꯠꯂꯤꯖꯥꯠ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯔꯁꯨ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯂꯩꯁꯥꯕꯤ ꯑꯩꯅ ꯀꯃꯥꯏꯅ ꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯉꯥꯏꯈꯣꯁꯦ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤꯌꯦ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯃꯥꯁꯨ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯍꯜꯂꯛꯄ ꯌꯥꯗꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯗ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯅꯣ ꯈꯪꯗꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯛꯂꯕꯅꯤ ꯊꯦꯡꯅꯔꯛꯇꯦ ꯇꯧꯔꯤꯁꯦ ꯑꯩꯅꯦ ꯃꯇꯝꯗꯤ ꯁꯨꯝ ꯊꯦꯡꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯇꯣꯝꯕꯅ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯒꯦ ꯆꯠꯂꯨꯕꯗ ꯃꯥꯂꯪꯕꯗꯨ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯇꯨ ꯂꯩꯔꯝꯂꯦ ꯇꯣꯝꯕ ꯌꯥꯝ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯄꯥꯎ ꯄꯨꯝꯕ ꯂꯣꯟꯅ ꯇꯝꯂꯝꯃꯤ ꯃꯥꯅ ꯂꯣꯟꯅ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯄꯥꯎ ꯄꯨꯝꯕ ꯂꯩꯃꯅꯁꯨ ꯇꯥꯔꯝꯃꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁ ꯑꯣꯟꯊꯣꯛꯅ ꯀꯣꯛ ꯁꯥꯒꯗꯧꯔꯤꯗ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯃꯤꯒꯤ ꯃꯆꯥꯁꯤꯗꯤ ꯃꯥꯅ ꯃꯥꯡꯍꯟꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯇꯥꯇꯣꯝꯕ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯍꯥ ꯀꯩꯅꯣꯕ ꯊꯥ ꯃꯥꯂꯪꯕꯕꯨ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯂꯒ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯃ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯣ ꯐꯖꯅ ꯑꯃꯨꯛꯇ ꯈꯟꯅꯈꯤꯁꯤ ꯀꯔꯤ ꯑꯃꯨꯛ ꯈꯟꯅꯔꯨꯅꯤ ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯑꯁꯤꯒꯨꯝꯕ ꯏꯀꯥꯏꯕ ꯅꯪꯒꯗꯕ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯔꯤꯕ ꯑꯩꯗ ꯅꯠꯇꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯏꯕꯨꯡꯁꯤꯡꯅ ꯀꯔꯝꯅ ꯇꯧꯕ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯩ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ ꯌꯦꯡꯉꯣꯏ ꯅꯨꯄꯤꯅꯕꯨ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯧꯅ ꯍꯜꯂꯤꯕꯅꯣ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡ ꯃꯥꯏ ꯂꯩꯗꯨꯅ ꯈꯛꯁꯦꯅꯤ ꯈꯟꯒꯅꯨꯀꯣ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤꯅꯦ ꯏꯃꯥ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯑꯩ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯁꯨ ꯄꯥꯝꯗꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯀꯩꯒꯤꯅꯣ ꯇꯥꯃ ꯅꯪꯕꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅꯝꯂꯤꯕ ꯀꯛꯀꯨꯅꯨꯁꯦ ꯑꯩꯈꯣꯏꯅ ꯋꯥꯏꯠꯂꯤ ꯍꯌꯦꯡ ꯅꯤꯡꯊꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯁꯤ
Leima ahing supa duma kaptuna leirami Bino masanupabu magi kada kausinduna wari sarami imagi thoiba nangi na tauna khalibudubu karino nupi masa amagi punsibu karisu leitana khanba ma afabadi kaisu oiroiko khangdi ma aiso kari haidu khangtre hujik khun tawduisi kai leimasi makhoi muyumda adum thinjilarusira imadi nupi ama oina nupi masa sigi isat bu kanbi ba pami ne thoina phattaba nupi sunate imagi tomba mabu yarabadi minungsi leiba haibasidagi henba athoiba leitabani ne kainu deima itawna chelaga puraklaga thamamu nupi sibo aina kamaina muk lawdino ngasi nungthil mana yumsida puraktuna thanamaga chakribani nangi damakta isona pirakmaga chak manarabani koine khoiba ngangsibo ngawbi manangbo karigi ngawruni yumsidani mana ahing leitun lengadoribasi mana phamsidagi hek thokibada mage sengba kanana su khangbidong natene adubu isanadi khanglidana aduna mabu aikhoina lawsinbibasida kayam kairage tombabu mana themba yaba themla matungda yaraklami aduga leimagi manakta muk changnaklammi leimasu kaptuna adumak leirami leima adumna sum kaptu leirabadi examno loina soklani ngak pothana tawro oiriba pibamsida ai kamaina pothadoi ta toma nangna sada thoktabagi aina phangliba chinase nangna khangdabani ai tasengna yawari ta toma leima nangnabu yabirabadi hai ayu nang yumda pawhan bisatbado aikhoigi mungi ahallaman oina chathalage masida nangna kari mu haidoino imagi leima nang sunupi ai sunupi aduga maromda nangse isaningol gumbani nangdana tana khulai kaisigi mamangda nangi ahallaman amadi nang izatbu ima isana kange haina khanbani ima masibo ithok yaga tawribra karino aigi lebak asida tabiram liba mayam asibo oithok hange haibada loina yaba thabakni nangsu khallo matamsi leiraktre nongan gadaba matam khajikta ngaisilakle ima isa munna khanaraba matung nangonda wasia hairabani aingam tato magisu magi nungsina sabi soida leirabgani madugi mafamda aina pangliba awaba maisak ase aigi maramgi amuk phanganbado aigam loi kadai digi nupino daibema nupiga koiba haiba nang tato manatene asumna hainabadagi leimasu upai leitraba kaubanina adumak yaraklami mathangi numitta binona masanupa nupi selakle haiduna kulgi ahan ahum nektuna pauhan machathalami somda sumalang mana selakliba nupidu pauhan machatlubada nupa mari na selubi nupi oidro leirami thilaklanu haiduna adumak nupa mayumda leirami tha amagi matungni leima amadi thoiba makhoi anidi luhongduna yamna nungaina leikhirami malangbagi imungdi miyamgi minokna pham oidro leirami malangba thoiba amadi leimagi nungaibabu kalakna yengjarami kanadasu lanjarudaba thamoi singbi leimadi mahakidamak nepina mi watlamde adubu malangbadi maralgi matung inna nungaiba phangdana leikhirami